Lamdam asida thongningdaba thodok-sing thoktanabagidamag Manipur Police na chingi amadi tampaki mafamsingda thiba humbagi thabak lepa laitana chathabada Kangpokpi District ki New KEITHELMANBI Police Station na KONBA Lunkhongjang Dagi Manipur Police na Khutsu Khutlai kaya Phagatpa Ngamkhre Phagatpa Khulai sing adudi 7.62 mm gi sniper rifle ama 9 mm gi magazine mga yauna pistol ama SBBL gun ani number 36 hand grenade ani kapayariba maru taruk essential normal ani tear smoke cell chili ama tear smoke cell ama amadi Motorola set amani Lamdam asida thongningdaba thodok-sing thoktanabagidamag Manipur Police na chingi amadi tampaki mafamsingda thiba humbagi thabak lepa laitana chathabada Kangpokpi District ki New KEITHELMANBI Police Station na KONBA Lunkhongjang Dagi Manipur Police na Khutsu Khutlai kaya Phagatpa Ngamkhre Phagatpa Khulai sing adudi 7.62 mm gi sniper rifle ama 9 mm gi magazine mga yauna pistol ama SBBL gun ani number 36 hand grenade ani kapayariba maru taruk essential normal ani tear smoke cell chili ama tear smoke cell ama amadi Motorola set amani